ꯊꯕꯛ ꯑꯆꯤꯟꯕ ꯈꯔ ꯂꯩꯕꯗꯒꯤ ꯃꯇꯝ ꯀꯨꯏꯅ ꯐꯨꯡꯒꯥꯋꯥꯔꯤ ꯊꯥꯒꯠꯄ ꯉꯝꯖꯈꯤꯗ꯭ꯔꯦ, ꯃꯗꯨꯒꯤꯗꯃꯛ ꯋꯥꯔꯧꯕꯤꯔꯣꯏ꯫ ꯉꯁꯤꯗꯤ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤꯒꯤ ꯃꯃꯤꯡ ꯆꯤꯡꯒꯤ ꯏꯃꯧ꯫ ꯃꯌꯥꯝ ꯋꯥꯔꯤ ꯇꯥꯕꯤꯔꯁꯤ꯫ ꯃꯍꯥꯛꯅ ꯇꯧ ꯁꯥꯔꯤꯁꯤꯕꯨ ꯑꯩꯈꯣꯏꯕꯨ ꯀꯔꯤ ꯑꯣꯏꯌꯨ ꯍꯥꯏꯔꯤꯕꯅꯣ? ꯄꯪꯉꯤꯗꯀꯣ ꯏꯕꯣꯍꯜ, ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯆꯥꯡ ꯇꯥꯕ ꯊꯕꯛ ꯇꯧꯏꯗꯀꯣ, ꯑꯣꯟꯊꯣꯛꯄꯅꯤꯗ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯆꯥꯎꯕꯤꯅ ꯃꯔꯥꯏꯕꯛꯇ ꯈꯨꯇꯨꯝꯅ ꯁꯨꯔꯗꯨꯅ ꯇꯦꯡꯊꯥꯔꯝꯃꯤ꯫ ꯂꯥꯏ ꯅꯤꯡꯗꯨꯅ ꯃꯂꯥ ꯆꯠꯂꯕ ꯒꯣꯄꯥꯜꯅ ꯃꯃꯤꯠꯇ ꯏ ꯀꯥꯔꯗꯨꯅ ꯉꯪꯂꯗꯨꯅ ꯂꯥꯎꯔꯛꯏ꯫ ꯁ꯭ꯋꯥꯏꯗ ꯀꯞ ꯂꯥꯎꯔ ꯇꯧꯖꯔꯅꯨ꯫ ꯅꯪꯒꯨꯝꯕꯅ ꯄꯣꯛꯄ ꯅꯆꯥꯅꯕꯨ ꯀꯌꯥꯝ ꯐꯒꯅꯤ ꯍꯥꯏꯒꯦ? ꯆꯠꯆꯈ꯭ꯔꯣ, ꯅꯍꯥꯛꯁꯨ ꯆꯤꯡꯗ ꯂꯩꯖꯔꯨꯔꯣ꯫ ꯅꯃꯧ ꯐꯪꯂꯦꯗꯅ, ꯅꯁꯨꯁꯨ ꯐꯪꯂꯦꯗꯅ, ꯁ꯭ꯋꯥꯏꯗ ꯀꯞ ꯂꯥꯎꯔꯗꯨꯅ ꯇꯧꯖꯔꯅꯨ꯫ ꯀꯩꯅꯣ ꯃꯥꯏ ꯄꯥꯕꯨꯡꯅ ꯍꯥꯏꯕꯤꯔꯤꯁꯤꯕꯣ? ꯑꯩꯅ ꯅꯆꯥꯁꯤꯕꯨ ꯆꯤꯡꯃꯤ ꯑꯣꯏꯈ꯭ꯔꯣ, ꯅꯇꯨ ꯅꯆꯥ ꯊꯤꯔꯨꯔꯣ ꯍꯥꯏꯅ ꯊꯥꯗꯣꯛꯄꯗꯤ ꯅꯠꯇꯦꯗꯅ꯫ ꯑꯣꯖꯥ ꯑꯣꯏꯕ ꯂꯩꯇ ꯂꯥꯏꯔ ꯊꯤꯕ ꯆꯠꯈꯤꯕꯅꯤ꯫ ꯃꯥꯏ ꯄꯥꯕꯨꯡꯅꯗꯤ ꯏꯆꯥꯁꯦ ꯀꯔꯤꯗ ꯃꯥꯡꯈꯤꯒꯅꯤ ꯍꯥꯏꯗꯨꯅ ꯌꯦꯡꯁꯟꯕꯤꯗꯦꯗꯣ꯫ ꯅꯥꯝ ꯁꯣꯜꯂꯤꯕꯅꯤ, ꯃꯂꯥ ꯄꯥꯏꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯌꯨꯝꯕꯥꯟꯕꯒꯤ ꯃꯇꯧꯗꯤ ꯇꯧꯗ꯭ꯔꯦꯗꯣ꯫ ꯁꯣꯏꯔꯛꯂꯒ ꯑꯩꯉꯣꯟꯗ ꯍꯦꯛ ꯏꯟꯊꯣꯛꯄ꯫ ꯃꯁꯤꯕꯨ ꯑꯩꯇꯒꯤ ꯏꯆꯥꯔꯣ? ꯕꯦꯚꯥꯔ ꯂꯩꯇꯅ ꯉꯥꯡꯕ ꯁꯥꯔꯗꯅ꯫ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ, ꯉꯁꯤꯗꯒꯤ ꯍꯧꯅ ꯅꯆꯥ ꯏꯕꯣꯜꯒꯤ ꯃꯋꯥ ꯃꯄꯥꯎꯁꯦ ꯍꯦꯛ ꯇꯝꯂꯛꯄ ꯃꯇꯝꯗ ꯌꯨꯝꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏꯗꯕꯅꯤ꯫ ꯅꯠꯇ꯭ꯔꯒ ꯑꯩꯍꯥꯛꯇꯤ ꯔꯙꯥꯀꯨꯟꯗꯗ ꯆꯠꯈꯤꯕ ꯑꯃ꯫ ꯅꯍꯥꯛꯁꯨ ꯈꯟꯗꯨꯅ ꯌꯦꯡꯉꯨ, ꯅꯥꯝ ꯁꯣꯜꯂꯤꯕ ꯑꯩꯍꯥꯛꯀꯤ ꯏꯆꯥꯅꯕꯨ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯇꯧꯔꯤꯕ ꯑꯎꯕ ꯃꯤꯅ ꯀꯣꯛ ꯅꯣꯜꯂꯕ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯙꯔꯃ ꯉꯥꯛꯇꯕ ꯃꯍꯥꯛꯄꯨ ꯏꯆꯥꯅꯤ ꯍꯥꯏꯈꯤꯒꯗ꯭ꯔꯥ? ꯃꯍꯥꯛ ꯑꯩꯒꯤ ꯏꯆꯥ ꯅꯠꯇ꯭ꯔꯕꯅꯤꯀꯣ꯫ ꯆꯥꯎꯕꯤꯅ ꯀꯞꯇꯨꯅ, ꯑꯃꯠꯇ ꯄꯣꯛꯆꯕ ꯏꯆꯥꯅꯤ, ꯑꯩꯗꯤ ꯍꯨꯟꯗꯣꯛꯆꯕ ꯉꯝꯖꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯈ꯭ꯔꯦ꯫ ꯑꯗꯨꯒ ꯇꯧꯐꯝ ꯈꯪꯗꯕꯒꯨꯝ ꯃꯈꯣꯜ ꯍꯧꯅ ꯀꯞꯂꯗꯨꯅ, ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯏꯕꯣꯍꯜ, ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯅꯍꯥꯛꯅ ꯇꯧꯔꯤꯕꯁꯦ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯇꯦꯡꯊꯥꯔꯤ꯫ ꯒꯣꯄꯥꯜꯒꯤ ꯃꯆꯥꯅꯤꯄꯥ ꯏꯕꯣꯍꯜ ꯑꯁꯦ ꯎꯈ꯭ꯔꯨꯜꯗ ꯑꯣꯖꯥ ꯑꯣꯏꯈꯤꯕ ꯆꯍꯤ 5ꯔꯣꯝ ꯁꯨꯔꯦ꯫ ꯃꯍꯥꯛ ꯇꯥꯡꯈꯨꯜ ꯂꯩꯁꯥꯕꯤ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯑꯃ ꯂꯧꯔꯗꯨꯅ ꯃꯆꯥꯅꯤꯄꯥ ꯑꯃ ꯄꯣꯛꯂꯦ꯫ ꯃꯄꯥ ꯃꯃꯥꯒꯤ ꯑꯃꯠꯇ ꯄꯣꯛꯆꯔꯕ ꯃꯆꯥꯅꯤꯄꯥ ꯌꯥꯝꯅꯁꯨ ꯂꯨꯅ ꯇꯧꯖꯕ ꯑꯁꯤꯅ ꯇꯥꯡꯈꯨꯜ ꯅꯤꯡꯉꯣꯜ ꯑꯃ ꯂꯧꯔꯛꯄ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯅꯤꯡꯕ ꯀꯥꯏꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯥꯒꯤ ꯄꯥꯕꯨꯡ ꯒꯣꯄꯥꯜ ꯑꯁꯦ ꯄꯪꯀꯣꯠꯅꯤ꯫ ꯂꯥꯏ ꯅꯤꯡꯕꯅ, ꯃꯂꯥ ꯆꯠꯄꯅ ꯃꯥꯒꯤ ꯃꯊꯧꯅꯤ꯫ ꯃꯤꯀꯨꯞ ꯑꯃꯠꯇ ꯃꯂꯥ ꯊꯥꯗꯣꯛꯇꯦ꯫ ꯃꯥꯒꯤ ꯃꯥꯡꯒꯣꯜꯗ ꯐꯝꯂꯗꯨꯅ ꯃꯂꯥ ꯆꯠꯂꯤꯉꯩꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯉꯥꯡ ꯑꯃꯠꯇ ꯁꯨꯃꯥꯡꯗ ꯃꯥꯡꯒꯣꯜꯗ ꯇꯨꯕꯠ ꯆꯠꯄ ꯉꯝꯅꯗꯦ꯫ ꯃꯔꯥꯏꯕꯛꯇ ꯆꯟꯗꯣꯟ ꯏꯄꯥꯛ ꯄꯥꯛꯅ ꯉꯧꯔꯣꯛ ꯉꯧꯅ ꯊꯤꯜꯂꯗꯨꯅ ꯐꯝꯗꯨꯅ ꯂꯩꯕ ꯎꯕꯗꯤ ꯆꯟꯗꯣꯜꯒꯤ ꯆꯤꯡꯃꯨꯛ ꯂꯪꯅ ꯎꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯂꯥꯒꯤ ꯂꯤꯛꯁꯤꯡ ꯑꯁꯤꯗ ꯒꯨꯔꯨꯅ ꯇꯝꯕꯤꯔꯝꯕ ꯏꯁꯇꯗꯦꯕꯒꯤ ꯅꯥꯝꯇ ꯅꯠꯇꯅ ꯑꯇꯩ ꯑꯇꯩ ꯅꯥꯝꯁꯨ ꯍꯥꯞꯆꯤꯟꯕ ꯆꯜꯂꯤ꯫ ꯁꯟ ꯆꯪꯂꯛꯄ ꯂꯥꯎꯏ, ꯁꯦꯟꯗꯥꯡꯅ ꯐꯧ ꯆꯥꯕ ꯇꯥꯟꯊꯣꯛꯏ, ꯑꯉꯥꯡ ꯂꯥꯡꯕ ꯆꯩ, ꯃꯤ ꯂꯥꯛꯄ ꯀꯧꯏ, ꯋꯥꯔꯤꯁꯨ ꯁꯥꯏ꯫ ꯃꯍꯥꯛꯀꯤ ꯃꯂꯥꯗ ꯆꯟꯗꯕ ꯅꯥꯝ ꯂꯩꯇꯦ꯫ ꯖꯒꯠ ꯄꯨꯝꯅꯃꯛ ꯑꯁꯦ ꯏꯁꯣꯔꯒꯤ ꯃꯁꯛꯅꯤ, ꯏꯁꯣꯔꯒꯤ ꯅꯥꯝꯅꯤ ꯍꯥꯏꯗꯅ ꯈꯟꯗꯣꯛꯂꯕ꯭ꯔꯥ ꯈꯪꯗꯦ꯫ ꯃꯍꯥꯛꯀꯤ ꯃꯂꯥꯗ ꯆꯟꯗꯕ ꯑꯃꯃꯨꯛ ꯂꯩꯇ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯑꯊꯣꯏꯕ ꯃꯒꯨꯟ ꯑꯃꯁꯨ ꯂꯩꯔꯤ꯫ ꯑꯃꯥꯡ ꯑꯁꯦꯡ ꯑꯁꯦ ꯌꯥꯝꯅ ꯈꯥꯏꯗꯣꯛꯏ꯫ ꯅꯣꯡꯃꯗ 10ꯔꯛꯇꯒꯤ ꯇꯥꯗꯅ ꯏꯔꯨꯖꯩ꯫ ꯃꯄꯥꯜ ꯏꯄꯥꯜ ꯊꯣꯛꯄꯗ ꯑꯁꯦꯡ ꯑꯃꯥꯡꯅ ꯈꯥꯏꯔꯤꯕ, ꯒꯦꯠ ꯑꯣꯏꯅ ꯈꯥꯏꯔꯤꯕ, ꯑꯁꯦꯡ ꯑꯃꯥꯡ ꯈꯥꯏꯕꯅꯦ, ꯃꯂꯥ ꯆꯠꯄꯅꯦ, ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯅꯣꯡꯃꯒꯤ ꯃꯊꯧ ꯑꯣꯏꯔꯤꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯏꯃꯨꯡ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯤꯄꯥ ꯏꯕꯣꯜꯅ ꯇꯥꯡꯈꯨꯜ ꯆꯅꯨ ꯑꯃ ꯂꯧꯔꯛꯄ ꯑꯁꯤꯗ ꯀꯌꯥꯗ ꯑꯣꯟꯅ ꯇꯩꯅꯕ ꯑꯣꯏꯔꯕ! ꯃꯇꯝ ꯈꯔ ꯂꯩꯔꯒ ꯄꯥꯎ ꯑꯃ ꯂꯥꯛꯂꯦ꯫ ꯏꯕꯣꯜꯅ ꯏꯔꯛꯄ ꯆꯤꯊꯤꯅꯤ꯫ ꯏꯃꯥ, ꯑꯉꯥꯡ ꯂꯧꯕꯤꯅꯕ ꯂꯩꯇ꯭ꯔꯗꯨꯅ ꯌꯥꯝꯅ ꯋꯥꯔꯦ꯫ ꯏꯃꯥ ꯑꯃꯨꯛꯇ ꯂꯥꯛꯄꯤꯌꯨ꯫ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯆꯥꯎꯕꯤ ꯍꯔꯥꯎꯕꯒꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ꯫ ꯅꯨꯡꯁꯤꯔꯕ ꯃꯁꯨ ꯑꯃ ꯃꯃꯥꯡꯗ ꯐꯜ ꯆꯣꯡꯊꯣꯔꯛꯇꯨꯅ ꯑꯕꯣꯛ ꯍꯥꯏꯅ ꯀꯧꯔꯛꯄꯒꯨꯝ ꯈꯟꯈꯔꯦ꯫ ꯃꯁꯨꯅꯤꯄꯥꯕꯨ ꯃꯁꯛ ꯎꯅꯤꯡꯕꯅ ꯑꯉꯥꯎꯕꯤ ꯑꯣꯏꯈꯔꯦ꯫ ꯃꯉꯣꯟꯗ ꯆꯤꯡꯒꯤ ꯃꯃꯧꯅꯤ, ꯂꯝꯅ ꯑꯔꯥꯞꯄꯅꯤ ꯍꯥꯏꯕ ꯄꯨꯡꯀꯥꯎ ꯀꯥꯎꯈꯔꯦ꯫ ꯄꯥꯎ ꯍꯦꯛ ꯇꯥꯕꯗ ꯂꯩꯀꯥꯏꯒꯤ ꯃꯔꯨꯞ ꯃꯄꯥꯡ, ꯃꯆꯦ ꯃꯆꯟꯁꯤꯡꯗ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯑꯩꯈꯣꯏ ꯏꯕꯣꯜꯒꯤ ꯅꯥꯛꯇ ꯆꯠꯄ ꯇꯥꯔꯦ, ꯑꯉꯥꯡ ꯂꯧꯕꯤꯅꯕ ꯂꯥꯛꯑꯣ ꯍꯥꯏꯔꯤꯌꯦ꯫ ꯏꯁꯨꯗꯣ ꯃꯄꯨ ꯃꯕꯦꯜ ꯀꯅꯥꯁꯨ ꯂꯩꯖꯗꯕ ꯑꯣꯏꯔꯗꯨꯅ ꯄꯪꯀꯞ ꯀꯞꯂꯝꯕ ꯇꯥꯔꯦ꯫ ꯑꯩ ꯆꯠꯄ ꯇꯥꯔꯦ ꯏꯁꯨꯒꯤ ꯃꯅꯥꯛꯇ꯫ ꯁꯨꯝ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯆꯥꯎꯕꯤꯅ ꯆꯥꯛ ꯏꯟꯁꯥꯡ ꯌꯥꯝꯅ ꯅꯤꯡꯊꯤꯅ ꯊꯣꯡꯂꯗꯨꯅ ꯒꯣꯄꯥꯜꯕꯨ ꯄꯤꯖ ꯄꯤꯊꯛ ꯇꯧꯔꯝꯃꯤ꯫ ꯆꯥꯎꯕꯤꯅ ꯏꯟꯁꯥꯡ ꯍꯥꯞꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯉꯥꯡ ꯑꯗꯨꯕꯨ ꯀꯝꯗꯧꯔꯝꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦꯅꯦ꯫ ꯒꯣꯄꯥꯜꯅ ꯆꯥꯛꯈꯣꯝ ꯆꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯀꯅꯥꯅꯣꯅꯦ ꯑꯉꯥꯡ ꯍꯥꯏꯕꯕꯣ? ꯃꯇꯥꯡ ꯑꯁꯤꯗ ꯆꯥꯎꯕꯤꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯍꯧꯔꯒꯦ ꯃꯇꯥꯒꯨꯝ, ꯃꯥꯏ ꯄꯥꯕꯨꯡꯁꯨ ꯐꯠꯃꯟꯗꯦꯀꯣ,
ꯅꯆꯥꯅꯤ ꯅꯁꯨꯅꯤ ꯃꯤꯆꯥ ꯈꯨꯟꯁꯨ ꯅꯠꯇꯦꯗꯅ꯫ ꯒꯣꯄꯥꯜꯅ ꯆꯥꯎꯕꯤ ꯅꯍꯥꯛꯅ ꯍꯥꯏꯔꯤꯁꯤꯕꯨ ꯏꯕꯣꯜꯒꯤ ꯋꯥꯔꯅꯦ? ꯏꯕꯣꯜꯒꯤ ꯋꯥ ꯅꯠꯇ꯭ꯔꯕꯗꯤ ꯀꯅꯥꯒꯤ ꯑꯣꯏꯒꯗꯒꯦ? ꯅꯁꯨ ꯅꯤꯄꯥꯗꯣ ꯌꯥꯝꯅ ꯐꯖꯩ, ꯃꯕꯨꯛ ꯌꯥꯝ ꯐꯩ ꯍꯥꯏꯅꯤꯗꯣ, ꯑꯗꯨꯕꯨ ꯃꯄꯨ ꯃꯕꯦꯜ ꯂꯩꯖꯗꯕꯒꯨꯝ ꯇꯔꯛ ꯇꯔꯛ ꯂꯩꯔꯝꯒꯗꯕꯗꯣ ꯈꯜꯂꯨꯕꯗ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ꯫ ꯒꯣꯄꯥꯜꯅ ꯆꯥꯎꯕꯤꯗ ꯃꯨꯟꯅ ꯌꯦꯡꯂꯝꯂꯒ ꯇꯨꯃꯤꯟ ꯂꯩꯈꯤ꯫ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ, ꯆꯥꯎꯕꯤ, ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯣꯏꯔꯣꯏꯗꯕ ꯃꯪꯒꯨꯝꯕ ꯊꯕꯛ ꯑꯁꯦ ꯂꯥꯛꯄ ꯑꯁꯤꯗ ꯑꯩꯍꯥꯛ ꯅꯪꯅ ꯍꯥꯏꯔꯤꯕ ꯃꯈꯩ ꯌꯥꯒꯗꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯑꯩꯒꯤ ꯙꯔꯃꯒꯤ ꯑꯣꯟꯅꯕ, ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇꯒꯤ ꯇꯧꯔꯛꯇ꯭ꯔꯕ, ꯁꯥꯒꯩ ꯅꯥꯇꯩ ꯅꯔꯛ ꯇꯥꯒꯗꯕ ꯊꯕꯛ ꯑꯁꯤꯕꯨ ꯑꯩꯅ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯒꯅꯤ? ꯅꯍꯥꯛ ꯑꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯄꯜꯂꯛꯀꯅꯨ꯫ ꯅꯪꯒ ꯑꯩꯒ ꯋꯥ ꯄꯪꯉꯥꯡ ꯉꯥꯡꯅꯔꯛꯂꯕꯗꯤ ꯍꯅꯨꯊꯪꯗ ꯐꯖꯕ ꯑꯣꯏꯔꯔꯣꯏ꯫ ꯋꯥ ꯑꯁꯤ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯄꯜꯂꯛꯀꯅꯨ꯫ ꯆꯥꯎꯕꯤꯅ ꯍꯥꯏꯔꯛꯏ, ꯃꯥꯏ ꯄꯥꯕꯨꯡꯅ ꯙꯔꯃꯗ ꯍꯥꯏ, ꯅꯆꯥꯁꯨ ꯑꯅꯤꯁꯨꯕ ꯅꯠꯇꯦ, ꯃꯁꯨ ꯅꯨꯡꯁꯤꯕꯁꯤꯕꯨ ꯙꯔꯃꯗ ꯃꯌꯥꯎꯗ꯭ꯔꯕ꯭ꯔꯣ? ꯒꯣꯄꯥꯜꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯏꯆꯥ ꯏꯁꯨꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯁꯃꯥꯖꯅ ꯌꯥꯗꯕ ꯊꯕꯛꯄꯨ ꯑꯩꯅ ꯀꯔꯝꯅ ꯌꯥꯐꯝ ꯊꯣꯛꯄ꯭ꯔꯣ? ꯑꯩꯍꯥꯛꯅ ꯊꯤꯜꯂꯤꯕ ꯆꯟꯗꯣꯜ ꯑꯁꯦ ꯄꯪꯊꯤꯟ ꯊꯤꯟꯖꯤꯟꯕ ꯅꯠꯇꯦ, ꯏꯁꯥꯒꯤ ꯙꯔꯃ ꯉꯥꯛꯀꯗꯕꯅꯤ꯫ ꯆꯥꯎꯕꯤꯅ ꯈꯨꯝꯂꯛꯏ, ꯃꯤꯅ ꯍꯥꯏꯅꯔꯤꯕ ꯑꯩꯒꯥꯅ ꯁꯦꯡꯗꯣꯛꯄꯤꯔꯒ ꯂꯣꯏꯔꯦꯗꯅ꯫ ꯒꯣꯄꯥꯜꯅ, ꯄꯨꯔꯥꯟ ꯐꯥꯛꯄ ꯍꯩꯔꯦꯗ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯑꯩꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏꯀꯣ꯫ ꯅꯪꯅ ꯏꯕꯣꯜꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨ ꯂꯥꯛꯎꯔꯕꯗꯤ ꯑꯩꯒꯤꯁꯤꯗ ꯆꯪꯕꯤꯔꯛꯂꯒꯅꯨ, ꯅꯆꯥ ꯅꯨꯡꯁꯤꯕꯤꯒꯤ ꯅꯥꯛꯇ ꯂꯩꯖꯈ꯭ꯔꯣ꯫ ꯆꯥꯎꯕꯤꯅ, ꯆꯠꯂꯕꯁꯨ ꯆꯠꯆꯈꯤꯒꯦ, ꯂꯩꯌꯨ ꯍꯥꯏꯔꯒ ꯂꯩꯖꯒꯦ, ꯃꯥꯏ ꯄꯥꯕꯨꯡꯒꯤ ꯅꯥꯛꯇ ꯂꯩꯖꯔꯛꯄꯁꯦ ꯐꯅꯗꯤ ꯀꯨꯏꯔꯦꯗꯅ, ꯃꯥꯏ ꯄꯥꯕꯨꯡꯅ ꯐꯩ ꯍꯥꯏꯕꯗꯣ ꯇꯧꯕꯤꯌꯨ꯫ ꯀꯅꯥꯅꯕꯨ ꯑꯃꯥꯡ ꯑꯁꯦꯡ ꯑꯁꯨꯛ ꯈꯥꯏꯕ ꯏꯃꯨꯡꯗ ꯅꯆꯥ ꯅꯁꯨ ꯐꯥꯎꯕ ꯑꯃꯥꯡ ꯑꯁꯦꯡ ꯈꯥꯏꯖꯤꯜꯂꯛꯂꯦ? ꯕꯥꯃꯣꯟꯒꯤ ꯑꯩꯒꯥ ꯊꯧꯔꯥꯅꯤꯁꯤꯡ ꯑꯁꯦ ꯃꯩꯇꯩ ꯅꯤꯉꯣꯜ ꯉꯥꯛꯇ ꯂꯧꯕ ꯌꯥꯎꯔꯤꯁꯦ, ꯃꯈꯣꯏꯒꯤ ꯃꯆꯥꯁꯤꯡꯁꯦ ꯕꯥꯃꯣꯟ ꯑꯗꯨ ꯑꯣꯏꯔꯤ꯫ ꯑꯁꯨꯝꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯗꯨꯅ ꯃꯄꯥꯜ ꯊꯣꯛꯈꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯆꯥꯎꯕꯤꯗꯣ ꯎꯈ꯭ꯔꯨꯜ ꯌꯧꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯈꯜꯂꯝꯕ, ꯃꯣꯜꯂꯝꯕ, ꯍꯪꯒꯣꯏꯔꯝꯕ ꯁꯪꯁꯥꯔ ꯑꯗꯣ ꯃꯐꯝ ꯑꯗꯨꯗ ꯀꯔꯤ ꯑꯃꯠꯇ ꯎꯕ ꯐꯪꯈꯤꯗ꯭ꯔꯦ꯫ ꯃꯐꯝ ꯑꯗꯨꯒꯤ ꯄ꯭ꯔꯀ꯭ꯔꯤꯇꯤꯒꯤ ꯐꯖꯕ, ꯏꯁꯪ ꯁꯪꯕ ꯆꯤꯡꯒꯤ ꯂꯝꯗꯝ, ꯃꯃꯧ ꯅꯨꯄꯤꯒꯤ ꯐꯖꯕ ꯃꯥꯏꯊꯣꯡ ꯎꯔꯨꯕꯗ ꯂꯨꯔꯕ ꯁꯪꯕꯥꯟꯅꯕ ꯑꯇꯤꯌꯥꯗ ꯃꯄꯨꯡ ꯐꯥꯔꯕ ꯊꯥꯅ ꯏꯔꯪ ꯂꯪꯅ ꯊꯣꯔꯛꯄꯒꯨꯝ ꯎꯔꯝꯃꯤ꯫ ꯍꯦꯛ ꯌꯧꯕꯒ ꯃꯁꯨ ꯑꯗꯨꯕꯨ ꯄꯝꯂꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯅ ꯃꯨꯟꯅ ꯌꯦꯡꯖꯔꯝꯃꯤ꯫ ꯏꯁꯨ ꯑꯁꯤꯗꯤ ꯅꯨꯡꯁꯤꯈ꯭ꯔꯦꯗ, ꯏꯕꯣꯜꯕꯨ ꯃꯥꯜꯂꯤꯅꯦ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯑꯉꯥꯡ ꯃꯐꯤ ꯃꯔꯣꯟ ꯍꯥꯏꯗꯣꯛꯂꯨꯗꯨꯅ ꯃꯁꯥ ꯄꯨꯝꯅꯃꯛ ꯅꯥꯜꯂꯗꯨꯅ ꯌꯦꯡꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯃꯃꯧ ꯅꯨꯄꯤꯗ, ꯅꯪꯗꯤ ꯀꯝꯗꯧꯔꯤ, ꯅꯥ ꯌꯦꯛꯇꯦꯗꯅ? ꯏꯃꯥꯗꯤ ꯅꯍꯥꯟꯅ ꯂꯥꯛꯂꯒꯗꯕꯅꯤ, ꯍꯛꯆꯥꯡ ꯈꯔ ꯉꯝꯃꯨꯗꯔꯦ꯫ ꯀꯔꯤ ꯑꯃꯠꯇ ꯆꯤꯡꯅꯒꯅꯨ, ꯅꯪꯒꯤꯗꯃꯛ ꯑꯩ ꯂꯩꯔꯤ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯁꯨ ꯃꯃꯧꯕꯨ ꯅꯨꯡꯉꯥꯏꯍꯟꯈꯤ꯫ ꯎꯈ꯭ꯔꯨꯜꯒꯤ ꯃꯃꯧ ꯑꯗꯨꯒꯤ ꯃꯃꯥ ꯃꯄꯥ ꯃꯆꯤꯟ ꯃꯅꯥꯎ ꯃꯌꯥꯝ ꯂꯥꯛꯇꯨꯅ ꯉꯥꯏꯁꯦꯟ ꯎꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯆꯤꯡꯒꯤ ꯄꯥꯅꯥꯎ ꯁꯤꯡꯅꯥꯎ, ꯎꯍꯩ ꯋꯥꯍꯩ, ꯂꯐꯣꯏꯅꯆꯤꯡꯕ ꯀꯌꯥ ꯄꯨꯔꯛꯇꯨꯅ ꯇꯝꯄꯥꯛꯀꯤ ꯃꯉꯥꯏ ꯅꯨꯄꯤ ꯑꯗꯨꯒꯤ ꯈꯨꯗꯣꯜꯄꯣꯠ ꯇꯝꯂꯛꯏ꯫ ꯃꯃꯧ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡꯁꯨ ꯁꯥꯟꯇꯤ ꯀꯧꯔꯝꯃꯤ꯫ ꯁꯥꯟꯇꯤꯒꯤ ꯃꯄꯥ ꯑꯗꯨꯅ ꯃꯉꯥꯏ ꯑꯗꯨꯗ ꯍꯥꯏꯔꯛꯏ, ꯏꯕꯦꯝꯃ, ꯑꯩꯈꯣꯏꯗꯤ ꯆꯤꯡꯃꯤꯅꯤꯗꯣ, ꯅꯈꯣꯏꯅ ꯏꯆꯥꯁꯤꯕꯨ ꯂꯧꯁꯤꯟꯕꯤꯒꯅꯤ ꯍꯥꯏꯕꯕꯨ ꯊꯥꯖꯗꯦꯗ, ꯏꯆꯟꯍꯣꯏꯅ ꯅꯨꯡꯁꯤꯕꯤꯒꯗꯕ ꯃꯉꯥꯏꯔꯦ꯫ ꯆꯥꯎꯕꯤꯅ ꯈꯨꯝꯂꯛꯏ, ꯀꯔꯤꯒꯤ ꯊꯥꯗꯣꯛꯅꯒꯗꯒꯦ? ꯏꯁꯨ ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯑꯃ ꯐꯪꯂꯗꯕꯣ, ꯏꯁꯨꯕꯨ ꯃꯤꯔꯥꯏꯒꯗꯕ ꯃꯤ ꯂꯩꯇꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ, ꯅꯨꯡꯁꯤꯗ꯭ꯔꯅꯦ ꯏꯁꯨꯁꯤꯕꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯑꯗꯨ ꯃꯌꯥꯝꯗ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯃꯈꯣꯏ ꯃꯌꯥꯝꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯀꯌꯥ ꯁꯥꯅꯈꯤ꯫ ꯇꯥꯡꯈꯨꯜ ꯆꯅꯨ ꯁꯥꯟꯇꯤ ꯃꯁꯛ ꯐꯖꯕꯤ ꯅꯨꯄꯤꯅꯤ, ꯇꯣꯡꯒꯥꯟꯅꯕꯤ ꯁꯛꯑꯣꯡꯅꯤ, ꯃꯁꯛ ꯃꯇꯧꯅ ꯉꯧꯔꯗꯨꯅ ꯔꯥꯁꯤ ꯂꯩ꯫ ꯃꯍꯥꯛ ꯃꯦꯇ꯭ꯔꯤꯛ ꯄꯥꯁ ꯇꯧꯔꯕꯤ ꯑꯃꯅꯤ꯫ ꯃꯅꯦꯝꯅ ꯌꯦꯡꯖꯔꯗꯨꯅ, ꯁꯥꯟꯇꯤ, ꯅꯪꯕꯨ ꯀꯣꯏꯒꯅꯨꯅꯦ, ꯏꯅꯦꯝꯕꯨ ꯅꯃꯥꯒꯨꯝꯅ ꯈꯜꯂꯨꯅꯦ, ꯅꯍꯥꯛꯅ ꯏꯪꯕ ꯇꯞꯄ ꯑꯁꯤꯗ ꯌꯨꯝ ꯄꯥꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕꯕꯨ ꯊꯥꯖꯔꯛꯇ꯭ꯔꯦ꯫ ꯁꯥꯟꯇꯤꯅ ꯏꯇꯞ ꯇꯞꯅ ꯃꯣꯃꯣꯟ ꯅꯣꯛꯆꯩ, ꯏꯃꯥ, ꯑꯩꯗꯤ ꯏꯃꯥ ꯍꯣꯏꯒꯤ ꯆꯠꯅꯕꯤꯁꯦ ꯀꯌꯥ ꯈꯪꯗ꯭ꯔꯤꯅꯦ, ꯏꯀꯨ ꯏꯕꯨꯡꯉꯣꯗꯣ ꯌꯥꯝꯅ ꯂꯥꯏ ꯅꯤꯡꯉꯤ ꯍꯥꯏꯅ ꯇꯥꯏ꯫ ꯆꯥꯎꯕꯤꯅ ꯅꯣꯛꯂꯗꯨꯅ, ꯅꯀꯨ ꯏꯕꯨꯡꯉꯣꯅ ꯊꯤꯜꯂꯤꯕ ꯆꯟꯗꯣꯜꯒ ꯎꯔꯕꯗꯤ ꯅꯍꯥꯛꯇꯤ ꯄꯨꯡꯉꯛꯄꯨ ꯉꯛꯀꯅꯤ, ꯅꯀꯨ ꯍꯣꯏꯗꯤ ꯙꯔꯃꯅꯤ ꯍꯥꯏꯗꯨꯅ ꯃꯑꯣꯡ ꯑꯃꯅꯤ꯫ ꯁꯥꯟꯇꯤꯅ ꯑꯃꯨꯛ ꯈꯨꯝꯃꯩ, ꯏꯃꯥ ꯍꯣꯏ, ꯄꯥꯕꯨꯡ ꯍꯣꯏꯅ ꯌꯥꯅꯕ ꯈꯔ ꯇꯥꯛꯄꯤꯌꯣ, ꯇꯝꯄꯥꯛꯇꯁꯨ ꯏꯃꯥꯅ ꯑꯃꯨꯛꯇ ꯄꯨꯕꯤꯌꯣ꯫ ꯆꯥꯎꯕꯤꯅ ꯑꯃꯨꯛ ꯍꯥꯏ, ꯏꯃꯧꯅ ꯆꯠꯁꯤ ꯍꯥꯏꯕ ꯃꯇꯝꯗ ꯆꯠꯀꯅꯤ, ꯀꯔꯤ ꯑꯃꯠꯇ ꯅꯨꯡꯁꯥ ꯊꯤꯒꯅꯨ꯫ ꯑꯁꯨꯝꯅ ꯃꯅꯤ ꯃꯃꯧ ꯋꯥꯔꯤ ꯀꯌꯥ ꯁꯥꯅꯈꯤ꯫ ꯒꯣꯄꯥꯜ ꯑꯗꯨ ꯃꯊꯟꯇ ꯂꯩꯔꯛꯄ ꯃꯇꯝ ꯀꯨꯏꯔꯛꯂꯦ꯫ ꯃꯌꯨꯝ ꯑꯁꯤ ꯀꯤꯃꯟꯈ꯭ꯔꯗꯨꯅ ꯍꯟꯅ ꯌꯦꯡꯕꯗ ꯃꯃꯤ ꯇꯃꯛ ꯉꯥꯏꯔꯦ꯫
ꯂꯥꯏꯅꯤꯡꯕ ꯃꯤꯒꯤꯗꯃꯛꯇꯗꯤ ꯑꯆꯤꯛꯄ ꯃꯐꯝ ꯊꯤꯅꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯑꯁꯤꯒꯨꯝꯕ ꯑꯆꯤꯛꯄ ꯑꯁꯤ ꯃꯉꯣꯟꯗꯗꯤ ꯑꯣꯂꯥꯡ ꯑꯣꯟꯁꯥꯎꯕꯒꯨꯝ ꯊꯣꯛꯈ꯭ꯔꯦ꯫ ꯃꯂꯥꯒꯤ ꯂꯤꯛ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯊꯨꯅ ꯆꯠꯂꯤ, ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯇꯞꯅ ꯆꯠꯂꯤ, ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯂꯤꯛ ꯑꯗꯣ ꯄꯨꯟꯁꯤꯟꯅꯈꯤꯗꯨꯅ ꯆꯠꯄ ꯌꯥꯗ꯭ꯔꯗꯨꯅ ꯇꯣꯛꯄꯁꯨ ꯌꯥꯎꯏ꯫ ꯉꯥꯏꯍꯥꯛ ꯐꯝꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯕꯁꯨ ꯉꯝꯗꯦ, ꯀꯣꯏꯆꯠ ꯆꯠꯂꯤ,ꯉꯥꯏꯍꯥꯛ ꯐꯝꯂꯕꯁꯨ ꯄꯨꯛ ꯍꯧꯒꯠꯂꯤ, ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯆꯥꯎꯕꯤꯁꯤꯅ ꯇꯧ ꯁꯥꯔꯤꯁꯦ ꯀꯔꯤ ꯊꯣꯛꯑꯦꯅ ꯁꯥꯎꯅ ꯆꯥꯎꯕꯤꯕꯨ ꯆꯩ꯫ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯆꯥꯎꯕꯤꯁꯤꯅ ꯇꯧ ꯁꯥꯔꯤꯁꯦ ꯀꯔꯤ ꯊꯣꯛꯑꯦꯅ ꯁꯥꯎꯅ ꯆꯥꯎꯕꯤꯕꯨ ꯆꯩ꯫ ꯆꯥꯎꯕꯤꯕꯨ ꯆꯩꯕ ꯉꯥꯡꯕ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯂꯥꯏꯁꯣꯟ ꯑꯃ ꯑꯣꯏꯔꯛꯂꯦ꯫ ꯊꯥ ꯑꯃꯔꯣꯝ ꯀꯥꯏꯅꯔꯛꯂꯕ ꯑꯁꯤꯗ ꯒꯣꯄꯥꯜꯁꯦ ꯅꯣꯡꯃꯗꯤ ꯆꯩꯁꯨ ꯑꯃ ꯄꯥꯏꯔꯗꯨꯅ ꯎꯈ꯭ꯔꯨꯜꯒꯤ ꯒꯥꯔꯤ ꯊꯥꯐꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ, ꯍꯦꯛ ꯎꯕꯗ ꯈꯪꯅꯤ, ꯆꯩ ꯑꯁꯤꯅ ꯐꯨꯒꯦ꯫ ꯒꯣꯄꯥꯜꯅ ꯎꯈ꯭ꯔꯨꯜ ꯌꯧꯔꯛꯄ ꯃꯇꯝꯗ ꯆꯥꯎꯕꯤꯅ ꯍꯔꯥꯎꯗꯨꯅ, ꯍꯩꯃꯥ, ꯃꯣꯏ ꯄꯥꯕꯨꯡꯁꯨ ꯌꯧꯔꯛꯂꯦꯗꯅ ꯍꯥꯏꯔꯛꯏ꯫ ꯒꯣꯄꯥꯜꯅ, ꯃꯥꯏ ꯄꯥꯕꯨꯡꯒ ꯍꯥꯏ ꯁꯥꯔꯗꯅ ꯅꯪ ꯉꯁꯤ ꯈꯪꯅꯤ꯫ ꯆꯥꯎꯕꯤꯅ ꯊꯣꯏꯗꯣꯛꯅ ꯊꯧꯁꯥꯗꯦ꯫ ꯃꯃꯧ ꯅꯨꯄꯤ ꯁꯥꯟꯇꯤꯗ, ꯏꯕꯦꯝꯃ ꯅꯪ ꯄꯥꯕꯨꯡ ꯈꯣꯏꯔꯝꯃꯨ ꯂꯥꯎ, ꯃꯥꯏ ꯄꯥꯕꯨꯡꯁꯨ ꯂꯦꯡꯂꯛꯂꯦ꯫ ꯁꯥꯟꯇꯤꯗꯣ ꯃꯔꯥꯏꯕꯛꯇ ꯆꯟꯗꯣꯟ ꯅꯤꯡꯊꯤꯅ ꯊꯤꯜꯂꯗꯨꯅ ꯅꯤꯡꯊꯤꯔꯕ ꯂꯥꯏꯕꯛ ꯑꯗꯨꯗ ꯁꯤꯟꯗꯨꯔ ꯄꯤꯛꯅ ꯅꯝꯂꯗꯨꯅ ꯍꯪꯒꯥꯝ ꯃꯄꯥꯜꯒꯤ ꯐꯤꯗꯨꯞ ꯑꯃꯅ ꯃꯀꯣꯛ ꯈꯨꯝꯂꯗꯨꯅ ꯊꯣꯔꯛꯏ, ꯑꯗꯨꯒ ꯒꯣꯄꯥꯜꯕꯨ ꯈꯨꯔꯨꯝꯃꯤ꯫ ꯁꯥꯟꯇꯤꯒꯤ ꯅꯤꯡꯊꯤꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯎꯕꯗ ꯒꯣꯄꯥꯜ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ꯫ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ, ꯑꯁꯨꯛ ꯅꯤꯡꯊꯤꯕ ꯏꯃꯧ ꯅꯨꯄꯤꯁꯤꯕꯨ ꯑꯩꯅ ꯃꯤꯔꯥꯏꯔꯒꯗ꯭ꯔꯥ? ꯁꯥꯁ꯭ꯇꯔꯅ ꯍꯥꯏꯔꯤ, ꯐꯖꯕ ꯄꯨꯝꯅꯃꯛ ꯙꯔꯃꯅꯤ, ꯑꯊꯨꯝꯕ ꯎꯍꯩ ꯑꯃ꯭ꯔꯤꯇꯅꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯍꯪꯂꯛꯏ, ꯀꯅꯥꯅꯣ ꯁꯤꯗꯤ? ꯆꯥꯎꯕꯤꯅ, ꯅꯃꯧ ꯁꯥꯟꯇꯤꯅꯦ꯫ ꯒꯣꯄꯥꯜꯒꯤ ꯃꯈꯨꯠꯇꯒꯤ ꯆꯩ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯏꯕꯣꯜꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ? ꯃꯥꯏ ꯄꯥꯕꯨꯡ ꯂꯥꯛꯏ ꯇꯥꯕꯗ ꯂꯣꯠꯈ꯭ꯔꯦ꯫ ꯀꯔꯤꯒꯤ ꯂꯣꯠꯈ꯭ꯔꯤꯕ? ꯁꯥꯟꯇꯤꯗ ꯌꯦꯡꯂꯒ, ꯏꯕꯦꯝꯃ ꯅꯪꯒꯤ ꯅꯤꯄꯥꯁꯦ ꯃꯊꯣꯡ ꯆꯥꯗꯕ ꯃꯤꯅꯤꯀꯣ, ꯅꯍꯥꯛꯅ ꯋꯥꯔꯛꯆꯔꯒꯗꯕꯅꯤ, ꯅꯪꯗꯤ ꯅꯥ ꯌꯦꯛ ꯇꯧꯗꯦꯗꯅ꯫ ꯃꯇꯥꯡ ꯑꯁꯤꯗ ꯆꯥꯎꯕꯤꯗꯣ ꯋꯥ ꯌꯥꯟꯁꯤꯜꯂꯛꯂꯦ, ꯁꯥꯟꯇꯤꯁꯦ ꯃꯥꯏ ꯄꯥꯕꯨꯡ ꯃꯦꯇ꯭ꯔꯤꯛꯅꯤ, ꯑꯣꯖꯥꯁꯨ ꯑꯣꯏꯖꯔꯤꯌꯦ, ꯑꯉꯥꯡ ꯑꯁꯦ ꯌꯦꯡꯉꯨ ꯅꯨꯡꯁꯤꯗ꯭ꯔꯥ? ꯒꯣꯄꯥꯜꯅ ꯑꯉꯥꯡ ꯑꯗꯣ ꯃꯨꯟꯅ ꯌꯦꯡꯖꯩ꯫ ꯅꯄꯥ ꯑꯉꯥꯎꯕꯒꯤ ꯃꯆꯥꯅꯤ, ꯅꯣꯛꯄꯨ ꯅꯣꯛꯏꯅꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯑꯗꯨ ꯄꯝꯂꯛꯏ꯫ ꯋꯥꯔꯤ ꯃꯆꯥ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ꯫